Heirang Leirang channel na mayamgidamakta pujarakliba Phungga Wari Uba Nupa. Thaina mamangaida yamna lairaba matai manau anikhak leirami. Khungang adugi khwaidagi hena lairaba haibaduni. Chara namata chajaba phauba warami. Makhoina thabak sujabadi asuman pangyam yamna phangdana. Nongmagi arepa leitana suja nomjabani. Makhoi anibu khungang adugi mi amatana mithana bide. Makhoina taujariba thabaksu thabak oina khanbide. Hanthaba mitengda thambirami. Uba Nupa aduna kanadagidi niragadi chararoi haiduna humang manna chajarami. Mathaunasu yamna leirami. Nongmagi numit amada leibak amagi ningthau manai ani thadokduna khundugi khwaidagi ina kaira khunba imung amada thunglari. Imung adugi yumburel aduna lakliba nupa ani dubu phida thaduna phamhale. Aduga ina khunba nupa aduna ningthaugi manai ani duda karigidamakta lakpibano kari haibiningbano hangjarami. Ningthau manai ani duna khulsida aikhoigi ningthaurelna khwaidagi lairaba imung leirabadi imung adugi nupa nupi anidu kaukhallau ningthaugi manakta laktaba yade haina hairami. Ningthaugi manai singdugi wa tabada ina khunba nupa aduna nokladuna aikhoigi khul asidadi chara henba yamna lairaba imungi midi khara tanglani. Ayamba loina machinjak chajaba ina kaira khunba khul haibaduni. Khul asidabu haiduna asumna ningsinglakpada o amadi leihe. Nupa asi yamna suningdaba atanba haibaduni. Mina haibiba laudaba matai manaunine. Khul sigi awangi khundondani. Khangpok sangama saduna khungi lamlemda leibani. Makhoi sidi machin tongba aikhoina chatlo haibada leiba ngamba jat natedo. Chak phauba chara nama chaba jani. Makhoigi imung mangaire lairaba haibabu hairami. Ningthaugi manai anidu phare aikhoi muk chacharukhige haiduna lairabagi mayum tamna lakle. Khangpok sangni lairaba matai manau yumdu ahoba menduna ahoba singadu wai taiduna leirami. Pikliba machanupa amasu mangolda sanari. Madu ubada ningthaugi manai anina munna yenglaga aikhoy amukta changjarakpa yagadra haiduna lairaba nupaduda hanglami. Lairaba nupaduna lengsinbirau phida somda leire haiduna makhut hamdoklaga phida ama tharami. Uba nupadusu phida amada phamle aduga magi nupida ho taribra ibungogi mama yumda lengbirakliba singi sebani leijaba karino chanaba tawrau haire. Lairabi nupina awathabi amunba phajaba adu maku khokladuna seba tawrami. Lairaba nupaduna nupa aniduda yenglaga aigidi leijadabanina sebasi kaya matik chajadre waraubiba tawbiganu paibiyu haina haijarami. Nupa aniduna lairabagi phajaba ikai khumnababu ikai khumnarami. Khulladugi ina khunba nupa adubudi karisu oidana urare. Ningthaugi manai aniduna awathabi chaba loiraduna mapu manai lairaba anibu yenglaga aikhoina lakjaribase atai karigi nate aikhoigi leibaki ningthauna khunnamadagi khwaidagi suba nomba kanba imung amagi miyoi ama purau mahakpu ningthauna thabak pigani haiduna aikhoi thabiraklibani. Aduna somgi imungi awabasu koknanaba ningthaugi yathangbu inbiyu haina manai anina haijabadagi lairaba mapu manai macha apikpa duga loinana ningthaugi manak tamna lakle. Leiramliba atoppa leibaki ningthau adu yamna singba suba nomba kanba leibak prajana yaba ningthauni. Ningthau adugi manakta ningthau manai anina lairaba mapu manai macha pusillabada mapu manai ningthauda khurumle. Ningthauna hai nakhoi ani asi khunnadudagi khwaidagi lairaba chumleko chummi haina khurumjari mapu manaidu. Ningthauna makhoi ani si mabuk chumbra haina yenge khalladuna
ꯑꯍꯤꯡꯗ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯐꯨꯝꯖꯤꯜꯂꯒ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯗꯨꯅ ꯁꯨꯖꯤꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎꯕꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯔꯕꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯅꯤꯡꯊꯧꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯂꯥꯛꯆꯩ꯫ ꯃꯄꯨ ꯃꯅꯥꯏ ꯌꯦꯡꯂꯗꯨꯅ ꯅꯤꯡꯊꯧꯅ "ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯒꯗꯕꯅꯤ, ꯑꯩꯒꯤ ꯄ꯭ꯔꯖꯥ ꯑꯣꯏꯔꯒꯗꯕꯅꯤ, ꯑꯗꯨꯅ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯀꯣꯝ ꯃꯆꯥ ꯑꯃ ꯆꯥꯎꯅ ꯄꯨꯈ꯭ꯔꯤ ꯑꯣꯏꯅꯅꯕ ꯇꯧꯔꯣ" ꯍꯥꯏꯔꯗꯨꯅ ꯌꯣꯄꯥꯛ ꯑꯃ ꯊꯨꯝꯃꯣꯛ ꯑꯃ ꯁꯤꯟꯅꯕꯤꯔꯦ꯫ "ꯅꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯔꯕꯁꯨ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯝꯃꯨ" ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯌꯣꯄꯥꯛ ꯌꯣꯠꯂꯩ ꯀꯥꯡꯈꯠꯂꯦ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯐꯪꯂꯗꯨꯅ ꯅꯤꯡꯊꯧꯗ ꯄꯨꯈꯠꯇꯨꯅ ꯀꯠꯆꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯑꯣꯏꯖꯔꯕꯁꯨ ꯃꯕꯨꯛ ꯁꯦꯡꯕ ꯂꯥꯏꯔꯕꯅꯤ ꯈꯜꯂꯛꯂꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎꯗꯣ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯕ ꯉꯝꯕ ꯂꯧ ꯄꯤꯗꯨꯅ ꯂꯧ ꯎꯍꯟꯖꯔꯦ꯫ ꯂꯧ ꯎꯕꯗꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯎꯅꯔꯤꯕ ꯂꯧꯒꯤ ꯐꯧꯊꯣꯛꯇꯒꯤ ꯐꯧꯊꯣꯛ ꯍꯦꯟꯅ ꯊꯣꯛꯍꯟꯕ ꯉꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯧꯅꯥ ꯍꯩꯁꯤꯡꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡꯒ ꯃꯨꯛꯅꯥ ꯁꯥꯟꯅꯍꯜꯂꯦ꯫ ꯃꯨꯛꯅꯥꯗꯁꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯔꯦ꯫ ꯊꯥꯡꯒꯤ ꯍꯩꯁꯤꯡꯕ ꯌꯦꯡꯂꯦ, ꯇꯥꯒꯤ ꯍꯩꯁꯤꯡꯕ ꯌꯦꯡꯂꯦ, ꯊꯥꯡ ꯇꯥꯗꯁꯨ ꯃꯍꯥꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯐꯝꯅꯥꯏꯕꯁꯤꯡꯗꯒꯤ ꯃꯥꯅ ꯍꯦꯟꯗꯨꯅ ꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯅꯨꯄꯥꯕꯨ ꯌꯦꯡꯂꯒ "ꯅꯨꯄꯥ, ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯄꯤꯒꯗꯕꯅꯤ"꯫ ꯂꯥꯏꯔꯕ ꯅꯨꯄꯥꯅ "ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯍꯥꯏꯖꯒꯦ, ꯉꯝꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯕ ꯉꯝꯖꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯇꯥꯔꯣ ꯅꯨꯄꯥ, ꯂꯧ ꯎꯕ ꯐꯧ ꯁꯪꯕꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯧ ꯑꯁꯤ ꯐꯧ ꯃꯔꯨ ꯀꯌꯥ ꯁꯨꯕꯒꯦ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯅ "ꯏꯅꯤꯡꯊꯧ, ꯃꯗꯨꯗꯤ ꯌꯥꯝꯈ꯭ꯔꯕ ꯐꯧ ꯃꯔꯨꯅꯤ. ꯃꯗꯨꯒꯤ ꯃꯁꯤꯡ ꯈꯪꯒꯗꯕꯗꯤ ꯂꯦꯞꯇꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯁꯤꯡ ꯊꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯇꯅ ꯈꯪꯒꯅꯤ. ꯅꯅꯥꯏ ꯑꯩꯗꯤ ꯐꯧ ꯃꯁꯤꯡ ꯊꯤꯖꯗꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯈꯪꯖꯗꯦ" ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯆꯪꯕ ꯃꯤꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅꯅꯕ ꯅꯤꯡꯊꯧꯒꯤ ꯃꯁꯛ ꯅꯥꯏꯕ ꯐꯝꯅꯥꯏꯕ ꯑꯣꯏꯍꯜꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯂꯧꯆꯥ ꯐꯪꯖꯔꯗꯨꯅ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯗꯨꯅ ꯂꯥꯏꯔꯕ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯈꯤ꯫